Lakhipur online na puthokjaba August ki tang ahom Sagol se numit ki Khomjinba Pao tabirasi Ahanbada maruoiba Pao Manipuri kanbalup makal kasar gi mihut kangbuna Manipur da chatuna relief camp singda tengbangkhre August tara manga ningtam numit ki thorom pangthokpaga mari lenana Lakhipur municipality da mipam pangthokre MSRLM Jiribam block ki midiang makhada Dibong village ki oiba SSG singi BLF semkhre SP Jiribam transfer order tholakpada Jiribam gi CSO sing amadi praja singna yaning da phongdorakli amasung mai paklaklaba lamdamasigi badminton sanaroi singbo Sribarda haraute amna okre Haujik mapungoi pa pau tabirase Manipuri kanbalup makal kasar asam gi mihut kangbo mana Manipur gi tongan ba relief camp singda changjafam loduna leiriba inmate singda mateng pangkhre ngarang makal gi chairman RK Sanahal special invitee Dr. KN Chan galoinana ripko Manipur gi thobu bosinga punna Hojik Manipur da thokliba mitei amasung kuki gi lana sida lanjeng naраktuna Imphal East ki Urup Higher Secondary School da changjafam loduna leiriba inmate sing Churachandpur Serau amadi More dagi lanjena rapasingda sel amadi nupi singi senanaba phirol mateng pangkhre makhata na Imphal West ki Mekola Gulab Higher Secondary School da leiriba Churachandpur dagi lanjena rakpa inmate singda su sel amadi phirol gi mateng pangkhe matungda Ideal College singjamai Akampata More dagi lanjena rakpa NEET exam da mai paklaba Khumanthem Angelika gi Dr. Tambada Thauna hapa oina sel gi mateng pibiduna pukning thogatke Makalna Assam ki tongan ba khunja sing amadi CSO singna Manipur da thokliba kangluki irang asida lanjeng narakliba mitei chilinau singi matengi tamak pikhiba sel singna mateng pangjaba ngamjabani aduna Assam gi ichilinau singbusu Manipur da leiriba inmate singna towimal khangba uchari haina phongdorakhe August ki tang ama leibak popanumita Manipuri kanbalup makalda Lesungbam Robindro Vice Chairman Lakhipur Municipal Board na lupa lising mga All Assam Manipuri Muslim Maira Paibi Sangstha ki President Jubeda Begum nungphauna lupa lising ani Assam Manipuri Muslim Youth Front ki VP Rehanuddin amadi Salahuddin na lupa lising ahom Makhatana Dhamai Ichel Club ki maigay dagi lupa lising 33 ka chambri Club ki Laisom Dolababu Yumnam Dhiren Laisom Sanatomba Laisom Bisojit Laisom Manibabu su sarukjaki Sribar Khunja Singh maigay dagi Sribar GP ki Vice President Vidya Mohan Singhana lupa lising mapan gi mateng makal da pibirakhe sel pibagi thoromda makal gi finance convener Yumnam Nadia Chan Chairman RK Sanahal PH Manidon Dr. KN Chan CH Mohan Singh na chingba sarukjakhe Lakhipur Municipality ki meeting hall da ngarang miphamama Lakhipur gi SDO oina Thodang Puripa amadi Kasar gi ADC Sudip Natna mayai tangbal loduna pangthokiba miphamna Lakhipur da laibaka sige ningtam numit pangthokpaga mari leinana khana nainakre haunabi matungina handaksu Arl Higher Secondary School ki sanabungda jati ki phiral singhatkani Kendra Sarkar na paikhatpa anuba program gi manung channa handak August ki tang mapandagina August ki tang 13 phawba Mera Mati Mera Desh ki thorom pangthokani August ki tang mapanda tongan ba khungang amadi sahar singdagi chaphu da lebak pektuna poraklaga Delhi da thagani ayuki pung manga makhaida subdivision asigi information amasung public relation ki loisangna leibak ningbai sei mai ki thongda lanthokani leinga ki amadi lana yum singda firal singkhatpa hospital la leiba anaba singda heira pijeba amadi numidang wairamda maira katpana chingba atei thorom kaya pangthokpa haina lepnakhi miphamda assistant commissioner Laksajit Gogoi municipality chairman Mrinal Kantidas Nehru College ki principal Dr. Subhojit Chakraborty advocate Sanjoy Kumar Thakur na chingba atei maroiba miyo kaya na sarukjakhe Thabak ki pao Lakhipur Senior Secondary School Fulartol Kasarda SS Science Stream gi Mathematics subject ki oja amagi darkhas kauri mahi gi thak Sakhanglaba University amadagi Mathematics subject ta MSc pass tauba masagi chahi 35 gi makhada leiba oigadabani professional diploma paiba amati local candidate singdana hena khudong chaba pigani application pisin bagi aroiba tarik chaliba August ki tang tarani akupa marol gi damak mobile number 9577 420251 number asida
nungthilgi pung 2 dagina pung 3 phawbagi manungda call tobiraknaba Lakhipur Junior College ki principal L Gulab Singhana khanghalakli. Jiribam district ki tongan mafamda hangliba relief camp marida Manipuri kanbalup makal kasara samna August ki tang amada chatuna relief camp singda sel gi mateng oina lupa lising teret amadi nongmada sijinaba firol sing mateng pangkhre. Mateng pangbagi khongset asida Manipuri kanbalup makal gi finance convener Yumnam Nadia Chan atai member sing amadi Jiribam Municipal Council gi executive officer M Surjit Loinana staff sing su sarukja ki hairi. Ogiba ang pirang asida Jiribam district siga kujumi pai na chelakwa antina ko wechno mayamda Manipuri kanbalup samgi magidigi ngamjawa ke mari asida koi palising tere topna koi mate pangti loina koi phiron khra usable sin na ba haina koi makal gi magidigi oja sing loina mate pangti. Manipur State Rural Livelihood Mission MSRLM Jiribam Block Mission Management Unit na ngaklo piduna ngarang Jiribam gi dibong mayai lekaida leba aribam mandopta dibong village ki oiba SSG singi Village Level Federation BLF semkhre thauramda dibong GP ki chairman Administrative Committee RK Nobinsana Ichel Club Dibongi ex-president Hidam Mani Singh, Ichel Club Dibongi president K. Khomjinba Pao, Manipur State Cooperative Bank MSCB ki branch manager Ayekpam Thoiba Singh, Jiribam District ki DPO, CDPO, ICDS Ningthaujam Parango Mangang, MSRLM Jiribam Block ki Block Mission Manager Wahengbam Premchan amadi Mahatma Gandhi National Fellow Jiribam District ki Khomjinba Dayanandana Mathangsina Chief Guest President amadi Guest of Honor oina sarukja ki. Thauram asiki matangda MSRLM Jiribam Block ki Block Mission Manager Wahengbam Premchan hai BLF sembagi pandamdi malemgi khongset asida aikhoisu punna saruk yaminaba SSG sing BLF na jengsinba makhong sombiba amasung mapangal kalhanbiba department singa punna chatminaraga laikai amadi khungi chakot khongthangda saruk yaba aduga laingak asiga punna chatminaraga lairaba haiba mingthola simuthatpa ngamnana bahonaminaba mama mapa leitraba angang sing mapuroiba kainaraba sing mimanadraba sing chahi humpu gi mathakta leiba thabak suba ngamjadraba singda semliba BLF angama mateng pangbiba amadi nupi singbu awangba thakta pukhatpa nupi singda wakal losing thauna hapiba loinana bank amadi mari lenaba financial institute singa kusamnana chatminaraga hena chakotnanaba honabagi khudong sabasing launanabagi pandamda BLF asi sembani haina phongdokhi. Megi tang ahomdagi hauraga Manipur da thokleba irang asi ngasi phawba Jiribam district da irang amata thoktuna lakli Jiribam gi DC amadi SP yauna tongan ba peace committee semduna thoganingda thodok thoktana naba honaduna lakliba cheraga sida khanghaudana Jiribam gi SP Maharambam Pradeep Singh IPS bu transfer taunanabagi transfer order tholakpa si Jiribam da leriba tongan ba CSO Singh amadi Praja Singh janing de haina Jiri Development Organization JDO gi President E Dewan Singh na apun ba Jiri Meira Paibi AJMP ki office ta ngarang pangthokiba pawgi mifam amada phongdokre maramaduna stay order ama thokpiu haina lengakta amadi mari lenaba authority singda appeal tawjari haina mahakna makhata na phongdokladuna lengakna praja mayam gi apamagi mayokta leiroi habigi thajabasu thamjari haiki pawmi singa unabaduda apun ba Jiri ba Meira Paibi AJMP Jiri Meira Paibi apun malup Jimpal Women Association for Socio-Economic Development WASET Jiri Kaithil Chakot Thorang Imalup Jiri Development Organization JTO amati International Peace and Social Advancement IPSA gi Thobuba Singh sarukjaki AJMP ko pista koina tawdeba resmet asi tongan ba jidalaiba NGOs amati Meira Paibi Singh mingon haroda Jiri Development Organization AJMP Jimpal WASET Jiri Kaithil Chakot Thorang Loop amadi IPSA aiba look taruk asina aiko investment tawjawni tawriba investment asi aiko khangdana sri dalaiba aiko SP bu transfer korpa asi aiko yaning da bi phundokta megi tang hum dagi horaga leba ko irang sdagi horaga da jiri da nashi pawa irang amma pawa tawandana lage aiba to usta koman ba aiba
DC amadi SP yauna tongan mafamsingda aitogni this committee masa mafamsingda semduna haiba jirida ongo thobuse thoktanaba masi bogla maraksda angudana SP bu jiribam SP bu transfer korpasi masi leiba jirida leiba tongan praja sing amadi CSO mayam masi yaningde amadi haiba stay order ma ambiu haibasi ai leiba lengak thamjani amadi haiba lengak na praja mayam gi apam gi mayo ko so tawiro haibagi hajabu so koi thamjai amasu haiba stay order si tawiro haibagi apam du irodena apena appeal tawgani Manipur Badminton Association Sinduna Haukiba July ki tang kunma thoidagi July ki tang kunma pan phawba DM University Campus Imphal da chatharakiba Humputarit Suba State Open Badminton Championship 2023 da Jahi Tarawndoi Makhagi Nupigi Singles da Champion Tarakraba Chingdong Leikaidagi Karam Sonaksi Jahi Taramathoi Makhagi Nupagi da Runners up Tarakraba Sribar Siptiladagi Ngangom Jaiphaba Masung Coach Thokcham Homendrabu Sribar Siptelada Kunja Singna Laibak Pokpanamita Haraute Amna Okre Thoramda Sanaroi Amadi Coach da Lengyan Kudol Tamki Karam Sonaksina Under 13 Girls Single da Thaubal gi Rekipsa Saubamga Final Sanabada Champion Takibagalunana Under 13 Girls Doubles dasu Runners up Takhe Ngangom Jaifabana TH Yangba Meiteiga Final Sanakibada Runners up Takhe Ngangom Jaifaba Sribar Siptila Kasargi Ngangom Deepak amasung Ngangom Ongbi Nomita gi machanupani aduga Karam Sonaksina Chingdong Leikaida leiba Karam Santi Kumar amadi Karam Ongbi Sanjita gi machanupini Taram Nokpagi Thoromaduda RK Sanahal Chairman Selection Committee Assam State Sepak Takraw Association Athokpam Sunamani Member MDC PH Manidhon Retired Major amasung Badminton Masanabu Pungning Thogat Piriba AC Kuman Chingba Sarukyakhi Hairi Khanganjaba ma Lamdam masigi maming leirabi Lady Skin Specialist Dr. Sahajubin Basir Ningthaukaban numit kudingi Well Care Medicals Lakhipur Town da laktuna layengadauri Kudung saba si lobi ho Advance booking gi damak Well Care Medicals Lakhipur Town ki mobile number 8134835398 number asida call tawirago Khanganjaba ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical tobagi khudong chaba su thamjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 9395732456 da pau phaunabiyo Potchambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operational Theatre Technology Tamil. Gracewell Hospital practical class Tajabani. I have Home Madi Matunda Operation Humai Pangasi Sabangan. High river courses Hojiki Matam, the Yang Kudong Chava, Amos and Periods and Madina course and hygiene. Mayamsu High River Kudong Chava, Silobinaba, Wafamsi hygiene. I give me from a side of the Tamra Kodegini. I Silchar Institute of Medical and Paramedical Science da di pastor Japani ada menuju di SM Civil Hospital da ICU technician na hospital Aroi beta maroi papau amukhanna Manipuri kanbalup makal kasar gi mihut kangbuna Manipur da chatuna relief camp singda tengbangkhre August 15 ningtam numit ki thorom pangthokpaga mari lenana Lakhipur municipality da mipam pangthokre MSRLM Jiribam Block ki Midiang Makada Dibong Village ki oiba SSG singi BLF semkre
SP Jiribam transfer order tholakpada Jiribam gi CSO sing amadi praja singna yaningdaba phongdorkli amasung mai paklaklaba lamdamasigi badminton sanaroi singbo Sribarda haraute amna okre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare